Lamdam asida tha taruk President's Rule thamkhraba matung amuk hana President's Rule thamlakpa taragadi democracy ki value piktha hanbaga chap mane haina Manipur Pradesh Congress Committee ki President K Mega Chandrana phongdokre. Imphal West District ki Lamboi Khongnangkhong United Friends Library and Club ta Mpcc ki Dr. Selna Sinduna pangthokpa nomagi oiba medical camp ta wafam asi phongdokhibani. State Congress President asina makataraduna lamdam asida tha taruk amaga President's Rule sangdokpa asi miyamgi apamba nate state asida thauna faba luchingba ama laitaba amadi double engine ni hairiba laingak asina mathau tauba ngamlaktabadagi President's Rule thamlakhibani. Miyamgi mayokta President's Rule sangdorakpa taragadi lamdam asida amukta thoktriba thaudo kaya thoklakpa yai haina phongdokhi. Mpcc Dr. Selgi Chairman Dijamani na achauba thaudang lauduna pangthokiba camp aduda tongan ba ana layengsing yengki loinana camp adugi khudong chaba lauduna ana layengkiba singda hidak langthak singsu lemna pibaga loinana test tawbagi khudong chaba su phanghanki. Constitution da 356 da biragasu masidi temporary matam kharagi waiba thabak thoram khara lokhalaga santi amasung restoration of peace santi handalanaba aikoigi process ama khakne adubu masi sum sangrabadi amukta thoktaba Manipur gi itihas ta amasung topa state singda internal law and order gi mari leinabada sangdorakpa haibasidi unprecedented incident ama haitare democracy da yamna amuba kalina iraga lehorabadaba amani maramasina masi sangdorapasina aikoi Manipur praja miyam gi will amasung adagi tongan political party leiba democracy amasung constitution kudi makse masi overrule tawwa amasung bulldoze na tawbu